ngasi numida waram phongkhiba tongan Manipuri se phongsingdagi amasum thokhiba thawdo wathoksingdagi maru oiba I pausing khonga saraga Manipur top channel gi maikeidagi myamna thamjagi ahanbada go to village 2.0 thawbal gi moijing public ground ra se minister and beren hawdokhre ngasidagi thawbal district ki manungsana laidiba moijing public playground ra go to village 2.0 se minister nongthongbom beren gi miyeng makhada hawdokhre district administrators Palna Sinduna Moijing Public Playground Hawdokpagi Thawram adu Minister na Widow Pension Scheme hawdokhi tongan department singi stall singda koine satuna yengsin khibaga loinana beneficiary singda phangpham thokpa polam sing yenthokhi Thawram adugi saruk ama oina DIPR na puthokpa Manipur gi sumang lila artist singna punsinduna sanaba sumang kumai kaidobagi kiduino utkhi amadi Mahiroi singgi oiba essay sangdamnaba su pangdokhi ngasidagi hawdokhiba go to village 2.0 asi mafam asida tha asigi tang manga fawba sathaduna tongan scheme singi khudong saba sing miyamda phanganana ba thawrang tori madugi manungda laingakna paikhatliba passport scheme gi makhada lemna smartphone sing yenthokpa mahiroi singi scholarship ki pension scheme gi damak register tawba disability singi online certificate piba amasum transgender singi I-card pibi bina singba tawgani hairi thawram du minister and berena haikibada lainga ke missionary mayam amadi department gi miyoi singda miyamna pamba khudingmak haibiyu veterinary agriculture horticulture na singba khudingmak yauri masida natana aigida CM da high C haiduna hangdoktuna thamliba sida phone tawiduna thawbal moijingi mipung khudimakna haujuk pangthokliba go to village asida apamasing yauhanba yabra haibising adu khanganbira o haina sumakna makhataki atopa paw manamo net ke medical entrance test the candidate ahumna full mark fangduna makok oiminakre undergraduate medical course ta tamnabagi damakta national gi thakta national Testing Agency NTA na conduct tawduna pangthokhiba NET 2021 gi fal ngarang Laothokhre galoina candidate ahum na full fangduna puna mako oiminakre apun mamak sa threat ka kun gi manungda sa threat ka kun fangduna makok takraba makhoi ahum adudi Telangana dagi Kuteri Delhi dagi Tanmai Gupta amadi Maharashtra dagi Karthika Z nerani candidate singi score card sing neet.nta.nic.in amasum ntaresult.ac.in da yengbu yagani haribe exam asida handak sahigi oina satra lakh taraga taruka lising taraga mariga samaga khumdraga tarina saruk yaki haina nta na phongdokhi makhoi sigi manungna puna candidate lakh nipan ga lising humdraga subnagi humdraga marina entrance test asida qualify oiki hari NET 2021 sida sayetnaba kaya thoki Bombay High Court na candidate anigi aranba question paper amadi answer sheet pibigidamak parikya hannaba order toki Rajasthan amasum Uttar Pradesh ki police na candidate singda aranba pambai sizinabada mateng panglamba sing phakibani medical bu pamjaba miyoi kharana parikya si niyam sumna pangthokide haiduna amughana pangthoknaba Supreme Court ta haizaki adubu candidate lakaya na saruk yakiba exam asida miyoi kharagi FIR na parikya si cancel tobu yaroi haina reject torakhibani haina pausna makhata na phungdorakli makhasa tharakpoina ngasi state si goidiba COVID-19 update mayamna thamjage ngasi state si goidiba positivity rate si 3.0% ni kharadi hantarakpu uri aduga apun boina ngasi miyoi yankhai ge manga nawna COVID-19 na positive oiba thengnarakre miyoi ani amana COVID-19 na positive oiba laikidre haina claim tawri aduga apun boina miyoi lisinga maga sanipan ga kunthra ga marina COVID test tawkhi haidi amasung ngasi COVID-19 na positive oirakraba miyoi yankhai ge manga asi amana Bisnupur dagini ani mana Sandil dagini taret aman Imphal East dagini Imphal West dagi kunthra ga mathoi Kaksing dagi ama None dagi ama Tengnopal dagi Nipan Thobal dagi ani Ukhol dagi ani puna yankhai ga manga report tawri laikhidraba miyoi ani asna Imphal East dagi ama Imphal West dagi ama miyoi ani as laikhidre haina claim tawri makhasa tarakpoina topa paw khara namu fal haidoktrabadi khongjang sangsilagani
थासी की तरह फाउगी मनुंग IRB की फल हाइदोक्त्रबदी मथंगी नुमितिगी इकोनॉमिक ब्लॉकेट याउना पुंग कुनगा मरीगी बन चथरगनी हाइना ऑल मणिपुर 10 and 11 बिबाबोसी completed IRB rifleman and written candidate Jamandar candidate 2019 हाइख्रे ngasi Manipur press club ta pangthokiba paugi mifam amada general secretary singkhai nganbana haikibada covid pandemic asina maram moiduna IRB gi fal asi haidoktabani haidokpa tarabasu lakaduribi state assembly election gi mamang natragana matung taragani haina phongdokibadu yaningde pandemic asigi manungda atai atopa department singi thabak haidokpa thengnari maram sin election gi code of conduct laktringai da fal haidokpiu natrabadi khongjang asi changsilagani haina su pausna makhatana phongdorakli atopa paw manamo maibi nawalaude haikiba barisna lale haijadrabadi khongjang changsilagani amaibi loisang Constitution की वांग वद गोविंदजी टेम्पल बोर्ड की सेक्शन ऑफिसर की थौपुरीबा मनोहर मयूम बरिसरमना जनमित्रा साइसिलु गोविंदगी ममांग लाई तोंग ngambra yengsi haiduna law khongduna maibi amada satakhiba thawong asi yamna laibakhiba manipur amukta thokhitriba thawongni magna satakhiba thawong asi lale haijadrabadi manipur pandit loisangi amaibi loisangna Akanba khongjang changsilagani haikre wafam masingasi Manipur press club ta pangthok pawmi singa unaba amada loisangasi gi masin chatpa miye mana haikibani mangna makhatana hai mamang tha kunga marida maru loisang pandit loisangda thokibi yamna lebak thiba thaudo duda maitai gi lai gi yamna maru oiba thawmi sing amaibi amada laining asi yamna hanthana law khongduna maibi amada satakhiba thawong asi yamna lebak thiba Manipur amukta thokidriba thawongni India gi oinasu yamna tangna thokpa minority oiraba lining amada singnabani India haiba lamdamasi secularism da thajabamadi madunga na satpa lam amani hairiba sigi mayokta barisarmana India gi constitution da people right adubu singnabani maramasna constitution bu singnaba miyo sigi mathakta legal goiba action lokhatpiyo so haiki Thokriba thaudo asida barisarmana tauribasi Manipur lairiba khunai sigi maitai community da singnabani barisarmana maitai community da lale haijagadabani kariguma mahakna ngaksau thektuna lairabadi barisarma madi Govindji temple board GTB gi mathakta makhal makha kya gi khongjang amai bi loisangna sangsilagani barisna atamnana maitai gi yamna maru oina laithau tauriba amai bi ama yamna fajadaba mongna sathakhiba list adu GTB na thawoina insilaga satakibra natragana masa mathanda tawjakhibra haibadu GTB na singdokadabani karigumba masa mathanda na tawbo oiragadi ma Govindji temple board ki khudaktagi tanthokadabani amadi amughana board ta sangaloidabani masigi phirebasi lebak miyamna lauthoktuna khangangadabani barisarma haiba miyesi board ki youth president oina su thawpuriba misak amana mataw karamna minority maitai religion bu singnaraga muthatke haibigi intention ama loinana karem ka thaina khibano haiki hainasu pausna makhatana su phongdorakli amasum hauziko inadi myam pausuma tangsa lusinjarage masum pathoksagibre soikhibalan khibe kya yarosi myam na ngapigini matam gi maruibi I pausing leptan myam da update pizarake hainasu channel sigi mekedi gi myam na thamjari and thank you